Congress Party the Queen Yauduna MLA Minister Oirambata Natana Party Asigi State President Fauba Pairam Laba Govindaj Konthauzamna BJP gi Minister Oiraba Matungda Manipur the Thokliba Irang Asiga Mari Lainana Congress Party the Yumfam Yaudaba Maral Kaya Siba Asi Yamna Laibak Tibani Haina Mpcc gi Yaning Daba Fongdorakle Imphal gi BT Rota Laiba Congress Bhavan the Pangthokiba Paugi Mifamamada Mpcc gi Vice President Hareshwar Goswami na State Asida Laiba Irang Asina Hek Haurakpa Matamda Hauna opposition Oirabaso Mpcc gi Maikaidagi CLP leader Okram Ibobina Luchingduna Irang Asigi Waroi Cinema Puraknabagidamak State Asigi Chief Minister da Haiduna Amadi Tanaduna Lakhe Masida Natana Prime Minister Unaduna Waroi Cinema Puraknabagidamak Taksinduna Lakhe Adubo Ngasifaubada Irang Asiga Mari Lainana PM Unaba Fangdana Laire Irang Asigi Waroi Cinema Puraknabagidamak State Assembly Session da Khanasi Haiduna Party Asigi Thamkiba Wafam Takhide Masina Maram Oiduna Congress ki Maikaidagi Assembly dagi walkout fauba tauba leikhe Pumnamak asibu Congress na Irang makha chathahanba Hotnare haibasi yamna laibak thibani haikhe Manipur gi Irang asi karino haibasi BJP amadi BJP na luching liba lainga kasina ningthi na khangdre haina Mpcc gi Vice President asina Fongdokladuna Govindaj ki wafam asi masage oijaba kharakhaki damak Congress ta maral sibane mahakna Manipur gi Irang asi gi matangda nainaba amadi khangba watli haibasi mahaki wangang na takchare Irang asi gi matangda BJP na luching liba lainga kasina haining bata haiba Chap chaba maram piba ngamdaba asina Irang asiga mari lainana same kiba inquiry commission ge wahanthok leihandre double engine lengak ni hairiba state asida paliba BJP lengak asina Manipur gi Irang asigi waroi cinema puraknabagi damak masagi prime minister Fauba unaba ngamdre Manipur da thokliba Irang asi BJP da thokhanbani haiba asi chama da chama lalaroidaba wafamni haina maral sikhe Hujik Fauda Lariba, Manipur ki Taudoksiki, Layong Sikarino, Hujik BJP Sarkars na Kandra. BJP Sarkars na Kandra Goloina, BJP ki Manung di Yauriba, Honorable Minister Govindas Konthauzam, Maru Minister se, Ma Layong Sikarino Kandra. Magi Layong da Congress or Voitning, Congress na Torini, Congress na Tuolin and later. Tenamatam the Suduma, like I say, me and Maniana, Kajabani, Adu, Ma Asekenda Part, Yen Dravara, Natraka Kana, Kanus and Nadrila, Kulongja, Panavara, Hypothesis, Nadavangam Day. Haliba, Seliba, May Tariba, Fuatina Halimayams would terrorism report Kasi, Loina Maktamraga, Masidi, ethnic violence, Topagi, it a community and a Kanavagi Toksava, Tokon Topodunigan, Harakadori Bribe, Singnatabangam de.